France na World Cup ki manglan puduna lakpa team kaya ki mangbu macet tahan ki bagum nahan su Morocco ki players singa loina na makoi ki yam na harau raba audience singi thamoi thugai dokre at last Lions sing ni hainari ba makoi ase khara mati mayum maikai pangna khre aduga khara mana third place yeng bagi ngainari Morocco na handak semi final yona kakhalakpa asibu fairy tale amagumna praman pinai maram dinga si phawbada Morocco semi final yora kidri makoi gi history da ahan bani handakki asina best performance ni Morocco gi players sing confidence lairambani final yogadra amasung yamna thauna leina hotnaram ki adubu France na thatkre France ki kallaba panlandu satpangam khidi adubu Indian Morocco gi miyoi sing nungai tabadi tawkidi makoi loina players sing asigi performance da harawi anyway makoi third place ki damak sanagani nahan gi play aduda nungai tabadi makoi gi player ama red card cha aduna thoki only player tara na sanarambani Morocco team bu thagat pamthoi really done well hojik World Cup final ni masida kanagi laibak na chungdori ba prediction angambadi Messi dani Messi gi khutta handaki World Cup ase oiraba yai asida thajanari Saturday namit Khalifa Stadium da third place ki play oigani nahan Argentina na Croatia ngamlaga final sang ki bang mikup taki amuk hena Messi gi charcha hen kre maike da laibak ta France ki footballer Griezmann na hai Messi taseng na best player ni prithibi da mi kaya na handak World Cup ase Messi makki khutta taragani hainarakli Argentina su matam sangle World Cup audri ba 1980 adwaida yamnamak discussion da lairambase Maradona ni hojik amuk Messi te ki oire mioi kanglup amana hai biawrakle ekhoi na ahal laman dagi tahawi Maradona gi wari hojik ekhoi ni chai su da Messi gi wari ligani achoba challenge amadi oidori mi ko final da sana dori final ase yamna nungai ni laibok phoba Messi asum pharasanu manangam boyasanu Side amada nahan 9 December dagi India amadi China ki marakta khara tension oinabaki paulai Arunachal ki Tawang sector da Bharat amadi China border da makoi ki army ka ikoi ki army ka khatnakhre Indian army na lot na ikoi ki territory da changsil lakpado makoi ki army kharabna madu tangkhai ki puraga amasung masida Indian army manga taruk sokre nongmai kapna khibadi natte masiki matungda Arunachal dagi Ladakh phawbagi border alert thamkre apomase USA Ukraine amasung US na India ki favor da wa hairakre China India marak ta sum tension oinai laibak ani se santi oiba haibase aikoi di pamjai Russia Ukraine Russia na haikre Christmas lak pasida su ceasefire tawroi Ukraine gi lan tha tara fajilakle Russia hanbalaite Ukraine gi maikai dagi ofom ama thamki Christmas ki tanja sida Russian force tapna laukhatna ba amasung santi porokpagi lambi da lakna ba adubu Russia ni yakhidre Ukraine gi conflict ase World War II gi matungda Europe ta asuk chawbalan oikhidri Russia na magi demand mapung phadri paw lan deptabgi wa hairi lan hojik suchatri ngarang dagi rocket ke Ukraine na han Loshin Kraba Kharsanda Thajin ki Masina Kharsanda Leba administrative building Sokhan ki Russia ki Manung ki Oipakaldi Ukraine Makoi ki Oining Bani Adubu Masi Hekta Yagadra Ukraine ki General Amana Hai Russia Matam Sang na war chataba pamli amasung India Ukraine se low ba pambane ngarang Kharsanda Russia na rocket mayam kapsin baduda mi anisi ki madunupi am yauri mayam gi sabato bini kai ki building sing manung da amati ahal laman anayak help to pomni masidi Ukraine yam nungaiti Indiana tension barak asida long range missile test tawkre masi nuclear capable missile di India ki oina defense capacity hengat han bagi thawrang ki manung challi ase India hojik China ga border gi issue da tension macha mada leisinari India na solve tawkini line amarom da North Korea leptara missile launch tawri testing chatari kana ga sokna ke kari tawge madudi Kim Jong Un na khangkre makoi na ngarang tawkiba missile adu high thrust solid fuel motor gini hairi makoi na mathang test taw asina America South Korea amadi Japan bu tension oheli so thanks for watching